ngasi numidang waram da phongkiba pantam pausina headlines oiduna phongli ARF ki ka Henba action da advocate amadi Paomi Yaona Khongjang loi mari Sokle hayeng Manipur PUMBA SINTHA LEPPAGI KHONGJANG JANGSILLAGANI khoiramban imasingna phongdokli manungi oiba warol pathok chake taminasi February ki sechat 13 ta Singarel Tezpur da leiba manga suba IRB post gi nomai lakpagi thokdok amaga mari leinana Imphal East District Police na fazin ki mioi taruk ngasi uripok ki sarap court leiba CJM Imphal East ta puthorokpada miyamna fazin ki basing thadu o haiduna khongjang junction kre miyami khongjang adu control tawnaba honabada rapid action force na stun grenade electric shock button hamadi smoke bomb phawba sejanarapadagi Paomi ama yauna advocate amaso aso apan nangbata natana khongjang loi mari Sokle hairi amaromda rapid action force ki ka Henba thong adu bu yaning daba phongdokpaga loina fazin ki mioi taru khudakta thadokadawani haina khoiramban kaithel ki core committee gi imasingna hayengdagi Manipur PUMBA SINTHA LEPPAGI KHONGJANG CHANGSILLAGANI hairi ngasi nungthil charap court complex ta police na fazin ki basing puthorokle haiba pau tabadagi imung manungi mioi sing yauna masing yamlaba miyam court complex manungda thomjana rakhi miyam ki khongjang adu laksin namba honabada rapid action force na smoke bomb sing court complex manungda langsilakpata natana khongjang changsiliba miyam da electric shock button sajanaduna lathi charge tarokhi Thadok aduda advocate ama yauna tom TV gi Paomi amaso sokpaga loinana khongjang loi mari aso apan nangki khuishaunar miyamna ngasi thadok aduda akan mamongda yaningdaba loinana fazin ke mioi sing thadokadabani haina demand tawraduna hayengdagi Manipur PUMBA SINTHA LEPPAGI KHONGJANG JANGSILLAGANI haina lautokhi adumoinamak athingba asi exam mai sing ana ek amasung lining laison ga mari lainaba singdi konsiloi hairi ngasi nungthil pung amarom tarakpada nomai lakpada senaramba yai haiduna Imphal East Police na fazin khiba mioi taruk CJM Imphal East ta puthorokhibani Police na fazin khiba mioi sing adu mara laite thadokadabani haiduna miyamna court ta thomjelakhibani khongjang adu da Manipur Police ki makok thongba officer sing laktuna khongjang jangkhiliba singa wari sanakhi wari sanari ngai manungda sara court tamna rapid action force sing thomjelakhi tungda complex manungda rapid action force sing na changsilaktuna khongjang loi singa muknakhi mukna badu da rapid action force na court complex manungda electric shock button sejanarkhi khoishaunarba miyamna court ki gate ta fazin khiba mioi taruk adu puba yaroi haiduna phamjinduna leikhi khongjang loi singa ARF ka makhata na mungnarakpadagi court complex manungda stun grenade amadi smoke bomb langsinduna khongjang loi sing adu tanthoknaba honakhi thodok adu gi matang da court complex manungda leramba advocate singa ARF kaso muknaba thokhi loinana court complex manungda chathagiba ARF ki ka Henba thong adu condemn tobaga loinana All Manipur Bar Association ga tanaduna paikhat payaba thabak singsu paikhatlagani hairi todok thokraba matung jarab court complex ta judge sing laktuna yangchin khre nakala marom da fazin ki bamioi taruk adu police na court ta puthoklaba matung court na judicial custody da numit 35 ni gi remand pi khre hairi